ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯄꯣꯛꯁꯤꯗ 10ꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯅꯈꯤꯕꯩ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ꯫ ꯚꯤꯛꯇꯔꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯆꯤꯡꯁꯨ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯝꯇ ꯐꯥꯎꯗꯅ ꯃꯊꯃꯣꯏꯗꯣ ꯅꯦꯅꯥ ꯇꯥꯅ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯃꯤ꯫ ꯚꯤꯛꯇꯔꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯀꯨ ꯈꯣꯛꯅ ꯈꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯊꯦꯡꯅꯔꯣꯏꯗ꯭ꯔꯣ?" "ꯂꯣꯏꯔꯕꯅꯤ ꯃꯥꯕꯨꯗꯤ, ꯇꯥꯏꯃꯤꯡꯁꯨ ꯃꯥꯟꯅꯗꯦꯗ, ꯑꯩꯁꯨ ꯍꯩꯅ ꯁꯤꯡꯅ ꯆꯠꯂ ꯂꯣꯏꯔꯦ꯫ ꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯨ ꯈꯣꯛꯂꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯅꯨꯄꯤꯗꯨꯗ ꯄꯤ꯫ "ꯐꯖꯅ ꯆꯪꯉꯣ ꯅꯪꯁꯨ, ꯉꯥꯎꯁꯤꯟꯅꯅꯨ. ꯂꯥꯡꯐꯥꯡ ꯌꯥꯝ ꯇꯧꯒꯅꯨꯀꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯡꯉꯣ, ꯃꯔꯨꯞ ꯇꯤꯟꯅꯕꯗ ꯆꯦꯛꯁꯤꯜꯂꯨ." "ꯑꯍꯣꯏ ꯍꯅꯨꯕꯤ, ꯅꯪꯁꯨꯅꯤ. ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯩꯁꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯇꯟꯖꯥ ꯆꯥꯅꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯦꯡꯅꯕꯁꯨ ꯌꯥꯏ, ꯃꯐꯝ ꯄꯨꯟꯕꯅꯤꯅ." "ꯍꯣꯏꯑꯕ, ꯁꯨꯇꯤꯒꯨꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ." "ꯏꯁ, ꯀꯩꯗꯧꯕ?" "ꯅꯪ ꯁꯦꯟꯅꯕ, ꯅꯪ ꯌꯦꯡꯕ. ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯈꯪꯍꯟꯗꯣꯏꯕ." "ꯏꯁ, ꯇꯤꯀꯦꯠ ꯄꯩꯁꯥ ꯄꯥꯝꯃꯨꯏꯀꯣ, ꯀꯥꯟꯅꯗꯕꯗ." "ꯅꯨꯡꯁꯤꯕꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ. ꯅꯨꯡꯁꯤꯕꯒꯤꯁꯨ ꯉꯥꯛꯇ ꯅꯠꯇꯦ, ꯊꯥꯁꯤꯒꯤ ꯑꯍꯤꯡꯅ ꯃꯥꯒꯤ ꯄꯨꯔꯅꯤꯃꯥ ꯊꯤꯔꯛꯄꯅꯤ." "ꯄꯨꯔꯅꯤꯃꯥꯗꯩꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅ ꯍꯦꯟꯅ ꯐꯖꯕꯅꯤ." "ꯊꯥꯖꯗꯣ ꯌꯦꯡꯉꯤꯕ ꯃꯤꯅꯗꯤꯅꯦ, ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥꯔꯥ ꯊꯥꯕꯜ ꯃꯉꯥꯜꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯕꯅꯤ. ꯄꯨꯔꯅꯤꯃꯥꯗꯣ ꯈꯛꯅꯦ ꯅꯤꯡꯁꯤꯡꯕ." "ꯍꯩꯔꯦ, ꯁꯤꯗꯅꯦ ꯑꯩꯅ ꯁꯕꯖꯦꯛ ꯑꯣꯟꯅꯔꯦ ꯍꯥꯏꯁꯦ." "ꯑꯋꯣꯏꯕ, ꯑꯁꯦꯡꯕ ꯇꯥꯅꯤꯡꯕ ꯋꯥꯗꯨꯗꯤ ꯍꯥꯏꯗ꯭ꯔꯤ. ꯑꯩꯁꯨ ꯈꯪꯉꯤ, ꯋꯥ ꯂꯩꯊꯣꯛꯄ ꯊꯩꯗꯣꯛꯄ ꯌꯥꯝ ꯍꯩ." "ꯃꯇꯝ ꯈꯔ ꯉꯥꯏꯌꯨ, ꯉꯝꯃꯣꯏꯗꯕ ꯂꯩꯔꯁꯨ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯝꯃꯣ." "ꯉꯥꯏꯕꯒꯤ ꯋꯥꯗꯤ ꯑꯩꯃꯨꯛ ꯊꯧꯅꯥ ꯑꯐꯕ ꯂꯩꯔꯝꯃꯣꯏ." "ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩꯌꯦ, ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ, ꯃꯨꯗ ꯁ꯭ꯋꯤꯡ ꯌꯥꯝ ꯂꯩ. ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯋꯥꯈꯜ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯦ. ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕꯅꯁꯨ ꯍꯦꯛꯇ ꯁꯨꯃꯥꯡ ꯊꯥꯏ." "ꯚꯤꯛꯇꯔ, ꯑꯩ ꯔꯦꯗꯤ ꯑꯣꯏꯕꯒ ꯍꯥꯏꯔꯛꯀꯦꯀꯣ ꯅꯪꯉꯣꯟꯗ. ꯋꯥꯔꯧꯒꯗ꯭ꯔꯥ?" "ꯋꯥꯔꯧꯔꯣꯏꯌꯦ. ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ, ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯤ, ꯋꯥꯁꯨ ꯂꯣꯠꯅꯔꯨꯁꯤ. ꯈꯪꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯪꯉꯨ. ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯗꯕꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ, ꯑꯩꯅꯁꯨ ꯅꯪꯒꯤ ꯈꯪꯗꯕ ꯌꯥꯝ ꯂꯩꯔꯤ. ꯇꯞꯅ ꯇꯞꯅ ꯈꯪꯗꯣꯛꯅꯁꯤ. ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛꯅ ꯇꯔꯥꯏ ꯇꯔꯥꯏ ꯁꯦꯝꯈꯤꯕ ꯑꯣꯏꯍꯟꯈꯤꯕ ꯃꯔꯤꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ." "ꯑꯩꯕꯨ ꯀꯤꯖꯕ꯭ꯔꯣ?" "ꯅꯪꯁꯨ ꯅꯨꯄꯥꯅꯤ. ꯑꯇꯩꯒ ꯑꯗꯨꯝ ꯃꯥꯟꯅꯅ ꯎꯕꯗꯤ ꯌꯥꯝ ꯂꯥꯟꯗ꯭ꯔꯣ? ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯁꯤꯅꯅꯦ." "ꯌꯥꯝ ꯊꯦꯡꯅꯔꯨꯕꯒ ꯃꯥꯟꯗ꯭ꯔꯥ? ꯑꯥꯗ ꯆꯪꯈ꯭ꯔꯒ ꯉꯥꯎꯁꯤꯟꯅꯔꯝꯅꯨꯀꯣ. ꯑꯗꯨꯝ ꯁꯦꯟꯅꯖꯧꯋꯣ ꯑꯩꯁꯦ." "ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯕꯣ? ꯅꯪꯅ ꯑꯩ ꯁꯦꯟꯅꯕꯗ ꯑꯩꯅꯁꯨ ꯅꯪ ꯁꯦꯟꯅꯗꯣꯏꯁꯤꯗꯤ." "ꯑꯉꯥꯡ ꯃꯆꯥꯔꯕ?" "ꯊꯃꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ, ꯊꯃꯣꯏꯅꯤ ꯁꯦꯟꯅꯕꯤꯌꯣ ꯍꯥꯏꯁꯦ." "ꯌꯥꯝ ꯍꯩꯔꯝꯃꯤ ꯋꯥ ꯉꯥꯡꯕꯒꯁꯦ." "ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯒꯤ ꯀꯥꯟꯅꯕ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯤ." "ꯀꯅꯥꯅ ꯍꯥꯏꯕ?" "ꯚꯤꯛꯇꯔꯅ ꯍꯥꯏꯔꯤꯕ." "ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ, ꯋꯥꯔꯧꯅꯒꯗꯧꯕ ꯊꯕꯛꯇꯤ ꯇꯧꯅꯔꯣꯏꯁꯦ. ꯉꯝꯃꯤꯈꯩ ꯍꯣꯠꯅꯒꯦ, ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯁꯨ ꯍꯥꯏꯌꯨ." "ꯑꯩꯒꯤꯗꯃꯛ ꯅꯁꯥꯒꯤ ꯍꯩꯅꯕꯤ ꯀꯩꯗꯧꯕꯩ ꯁꯦꯝꯗꯣꯛꯇꯣꯏꯕ? ꯑꯗꯨꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯌꯦ ꯂꯦꯝꯕꯤ." "ꯑꯗꯨꯒ ꯑꯃꯅ..." "ꯍꯥꯏꯌꯨ." "ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯦ, ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯅꯔꯤ ꯍꯥꯏꯕꯁꯦ ꯀ꯭ꯂꯥꯁꯃꯦꯠ ꯀꯩꯗ ꯈꯪꯍꯜꯂꯣꯏꯁꯤ. Somehow I want to keep it secret." ꯚꯤꯛꯇꯔꯗꯣ ꯂꯩꯆꯤꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯑꯇꯩꯗꯤ?" "ꯑꯅꯝꯁꯨ ꯀꯟꯒꯅꯨ." "ꯑꯁ, ꯑꯩꯕꯨ ꯑꯅꯝ ꯀꯟꯕ꯭ꯔꯅꯦ? ꯑꯩꯅ ꯈꯪꯕ꯭ꯔꯅꯦ? ꯑꯩ ꯑꯅꯝ ꯀꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯗꯦꯗ." "ꯑꯗꯨꯅꯤ, ꯑꯅꯝ ꯀꯟꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯁꯨꯃꯥꯏ ꯑꯣꯏꯍꯜꯂꯛꯏꯁꯦ? ꯑꯅꯝ ꯀꯜꯂꯝꯗ꯭ꯔꯗꯤ ꯊꯃꯣꯏꯅ ꯌꯥꯖꯗ꯭ꯔꯁꯨ ꯋꯥꯈꯜꯅꯗꯤ ꯅꯪ ꯉꯥꯏꯔꯝꯗꯕꯁꯨ ꯌꯥꯏ." ꯂꯩꯆꯤꯡꯗꯣ ꯋꯥꯔꯧ ꯔꯐ ꯇꯧꯅ, "ꯀꯩ ꯈꯨꯅꯨꯡꯁꯤ ꯑꯗꯨꯅ? ꯅꯨꯡꯁꯤꯗꯕꯒꯤ ꯉꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯦꯗ, ꯉꯥꯏꯕ ꯉꯝꯗꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯗꯤ ꯍꯥꯏꯕꯅꯤ. ꯑꯅꯝ ꯀꯟꯕꯒꯤ ꯐꯥꯎꯔꯛꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯔꯤꯁꯦ?" "ꯀꯣꯟꯅ ꯈꯪꯉꯛꯅꯤꯗ, ꯑꯩꯅ ꯀꯌꯥꯃꯨꯛ ꯈꯟꯖꯒꯦꯁꯦ." "ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ?" "2:30."
ꯑꯌꯨꯛꯇ ꯆꯪꯕꯗꯤ ꯀꯩꯗꯧꯕ? ꯆꯞ ꯃꯥꯟꯅꯩꯗ꯫ ꯂꯩꯖꯤꯡ ꯕꯦꯒꯇꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯕꯤꯛꯇꯔꯗ ꯄꯤ꯫ ꯁꯤ꯫ ꯕꯤꯛꯇꯔꯁꯨ ꯄꯣꯠꯁꯛꯇꯨꯗ ꯌꯦꯡꯂꯒ ꯄꯥꯈꯠꯅ ꯂꯦꯝꯕꯦꯜ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯁꯤꯕꯤꯌꯨ ꯍꯥꯏꯅꯦ꯫ ꯑꯁ ꯄꯤꯊꯣꯔꯛꯑꯕꯣꯏ ꯈꯜꯂꯨꯔꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ꯫ ꯕꯤꯛꯇꯔ ꯂꯥꯏꯖꯤꯡꯗꯒꯤ ꯈꯨꯗꯣꯞꯇꯨ ꯂꯧꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯕꯤꯔꯒ ꯈꯨꯗꯣꯞꯇꯨ ꯁꯤꯖꯤꯟꯕꯤ꯫ ꯂꯥꯏꯖꯤꯡꯁꯨ ꯃꯗꯨ ꯌꯦꯡꯂꯒ ꯊꯦꯡꯛꯌꯨ, ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯁꯤꯕꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯩꯅ ꯑꯗꯨꯝ ꯑꯩ ꯈꯛꯅ ꯍꯌꯦꯡ ꯋꯥꯏꯐꯥꯎ꯫ ꯐꯨꯠꯅꯤꯡꯗ꯭ꯔꯥ ꯆꯥꯟꯁ ꯈꯤꯇꯪ ꯐꯪꯕꯗ ꯍꯦꯛꯇ? ꯆꯥꯟꯁ ꯉꯥꯏꯖꯕ ꯑꯩꯈꯣꯏꯗꯤ ꯑꯦꯕ꯭ꯔꯤꯗꯦ ꯆꯥꯟꯁ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ꯫ ꯃꯤꯅꯒ ꯇꯥꯔꯒ ꯑꯩ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯃꯥꯟꯈꯤꯅꯤꯀꯣ꯫ ꯕꯤꯛꯇꯔꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯥꯒꯤ ꯑꯣꯏꯅ ꯂꯥꯎꯏ꯫ ꯀꯅꯥꯅꯣ ꯍꯥ? ꯀꯅꯥꯅꯣꯕ ꯑꯩꯈꯣꯏ ꯂꯦꯝꯕꯤ ꯅꯨꯄꯥ ꯀꯣꯏꯅ ꯍꯥꯏꯁꯦ? ꯑꯩ ꯃꯪꯗ ꯍꯥꯏꯔꯨ ꯂꯥꯎꯕ, ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥ ꯀꯩꯗꯧꯗꯣꯏꯕ? ꯑꯁ ꯁꯥꯊꯤꯕ ꯁꯥꯔꯤꯗꯣ ꯃꯥꯟꯗ꯭ꯔꯦ, ꯁꯛꯇꯣ ꯀꯣꯏ ꯑꯃꯇ ꯍꯧꯗꯕꯩ ꯀꯣꯏ ꯈꯥꯛꯁꯦ ꯁꯥꯊꯤꯕ ꯃꯥꯟꯅꯕ꯫ ꯁꯤꯠ ꯅꯥꯟꯕ ꯃꯥꯏꯗꯨꯅ ꯁꯥꯊꯤꯕ ꯁꯥꯔꯗꯤ ꯀꯅꯥꯝ ꯀꯤꯕꯤꯔꯔꯣꯏꯌꯦ꯫ ꯅꯪꯅ ꯀꯛꯍꯟꯕ ꯅꯠꯇ꯭ꯔꯣ? ꯃꯇꯥꯡꯒꯤꯅꯤ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯍꯧꯕꯗꯨꯗꯤ ꯐꯖꯕꯅꯤ, ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯗꯒꯩ ꯈꯖꯥꯏ ꯆꯥꯎꯅ ꯍꯧꯍꯟꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦꯕ, ꯐꯖꯕ ꯁꯛꯇꯣ ꯃꯥꯡꯍꯜꯂꯦꯕ꯫ ꯕꯤꯛꯇꯔ ꯃꯈꯨꯠꯇꯨ ꯁꯦꯠꯂꯤꯕ ꯈꯪꯒ꯭ꯔꯥꯎꯗꯨꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯅꯣꯛꯂꯒ ꯐꯖꯕ ꯁꯛꯁꯦ ꯅꯪꯒꯤꯅꯦ, ꯅꯪꯒꯤ ꯂꯣꯏ ꯑꯣꯏꯔꯗꯤ ꯌꯥꯗ꯭ꯔꯤꯕꯣ? ꯑꯩꯃ ꯌꯥꯝ ꯊꯥꯖꯗꯕ ꯋꯥꯒ ꯉꯥꯡꯉꯤꯅ ꯃꯇꯧ ꯉꯥꯟꯗꯅ ꯅꯪꯅ ꯄꯥꯝꯕ ꯐꯥꯒꯤ ꯌꯥꯝ ꯇꯧꯏꯔꯕ? ꯏꯁ ꯌꯥꯔꯦ, ꯅꯣꯡꯁꯨ ꯆꯨꯔꯛꯇꯣꯔꯦ, ꯌꯨꯝꯍꯜꯂꯁꯦ꯫ ꯅꯣꯡ ꯆꯨꯔꯁꯨ ꯆꯣꯠꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ? ꯅꯪ ꯊꯦꯡꯅꯤꯕ ꯆꯪꯉꯝꯗꯥꯏꯅꯤꯅ꯫ ꯅꯥꯔꯁꯨ ꯍꯤꯗꯥꯛꯇꯩ ꯍꯦꯟꯕ ꯄꯨꯔꯅꯤꯃꯥꯁꯨ ꯂꯥꯏꯔꯦꯝꯕꯤꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯍꯜꯂꯁꯤ, ꯋꯥꯔꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯔꯒ ꯆꯠꯈ꯭ꯔꯁꯦꯕ, ꯅꯣꯏ ꯌꯨꯝꯗꯁꯨ ꯆꯪꯗꯣꯏꯅꯤꯅ ꯊꯦꯡꯅꯤ ꯍꯥꯏꯔꯒ꯫ ꯍꯣꯏꯕ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯊꯧꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯅ ꯌꯦꯡꯉꯛꯄꯗꯨꯗ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯜꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯕꯤꯛꯇꯔꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯆꯥꯒꯤ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯕꯤꯛꯇꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯥꯗꯩ ꯅꯪ ꯂꯥꯛꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯖꯍꯧꯔꯕꯅꯤ, ꯍꯩꯅꯗ꯭ꯔꯁꯨ ꯑꯦꯗꯖꯁ ꯇꯧꯀꯣ, ꯅꯅꯦꯝꯄꯣꯛꯅꯤ꯫ ꯍꯩꯅꯗ꯭ꯔꯁꯨ ꯀꯥꯏꯅ ꯈꯨꯄꯥꯛ ꯆꯥꯖꯅꯤꯅ꯫ ꯔꯤꯇꯨꯅ ꯂꯥꯛꯑꯣ ꯕꯦꯝꯃꯥꯎ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯋꯣꯏ ꯏꯃꯥ꯫ ꯂꯥꯏꯖꯤꯡꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯔꯤꯇꯨꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯔꯤꯇꯨꯁꯨ ꯂꯥꯏꯖꯤꯡꯒꯤ ꯃꯁꯝꯗꯨꯗ ꯄꯥꯏꯔꯒ ꯀꯩꯀꯩ ꯄꯤꯖꯔꯛꯑꯒꯦꯅꯦ ꯃꯥꯅ? ꯒꯥꯔꯤ ꯀꯟꯅ ꯊꯧꯕ꯭ꯔꯣ? ꯏꯆꯥ ꯀꯣꯛꯀ ꯉꯥꯎꯕ꯭ꯔꯣ? ꯇꯞꯅ ꯊꯧꯏ, ꯉꯥꯎꯗꯦ ꯏꯃꯥ, ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯆꯥꯔꯛꯏ꯫ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯪꯒꯅꯤ? ꯏꯃꯥ ꯑꯩꯁꯨ ꯆꯪꯒꯅꯤ, ꯕꯤꯛꯇꯔꯅꯗꯤ ꯍꯥꯜꯂꯤ꯫ ꯂꯥꯞꯅ ꯂꯩꯅꯔꯁꯨ ꯄꯥꯎꯗꯤ ꯐꯥꯎꯅꯗꯕ ꯌꯥꯗꯦꯀꯣ? ꯍꯣꯏ ꯏꯃꯥ꯫ ꯁꯨꯃꯥꯡꯗ ꯂꯩꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯥꯏꯖꯤꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯐꯕꯅꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯇꯞꯄꯅꯤ, ꯋꯥ ꯍꯥꯏꯉꯝꯇ ꯉꯝꯖꯗꯕꯅꯤ, ꯋꯥ ꯂꯣꯠꯄꯁꯨꯅꯦ ꯌꯥꯝ ꯍꯩꯕꯅꯤ꯫ ꯐꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨꯅꯦ ꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯕ ꯑꯩꯈꯣꯏꯗ꯫ ꯂꯥꯏꯖꯤꯡ ꯔꯤꯇꯨꯒꯤ ꯋꯥꯗꯨꯗ ꯕꯤꯛꯇꯔꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯔꯤꯇꯨꯁꯨ ꯂꯥꯏꯖꯤꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯊꯧꯗꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ, ꯏꯃꯥꯅ ꯅꯪꯕꯨ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤ꯫ ꯅꯪꯅꯁꯨ ꯑꯍꯥꯟꯕꯅꯤ ꯏꯃꯥꯗ ꯃꯥꯅ ꯁꯛ ꯇꯥꯛꯄ, ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯁꯨ꯫ ꯏꯆꯥꯅ ꯏꯀꯥꯏꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯣꯏꯕꯒꯤ ꯏꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯆꯥꯅ ꯅꯨꯡꯁꯤꯕꯗꯒꯤꯅꯦ ꯏꯃꯥꯅ ꯅꯨꯡꯁꯤꯕꯅꯅꯦ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤꯅꯤ꯫ ꯂꯥꯏꯖꯤꯡ ꯏꯀꯥꯏꯕ ꯃꯑꯣꯡꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯔꯤꯇꯨꯁꯨ ꯂꯥꯏꯖꯤꯡꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯨꯝꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯗ ꯄꯨꯁꯤꯜꯂꯒ ꯇꯥꯛꯏ꯫ ꯁꯤ ꯏꯃꯥꯒꯤꯅꯦ ꯎꯄꯨꯅꯤ, ꯑꯁꯣꯝ ꯀꯥꯁꯤꯅꯅꯦ ꯅꯄꯥ ꯏꯕꯥꯅꯤꯒꯤ꯫ ꯎꯄꯨꯁꯤꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯏꯃꯧꯒꯤ ꯏ ꯉꯥꯛꯇꯅꯤ, ꯅꯪꯒꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄꯗꯅꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯦꯅ ꯂꯩꯔꯤꯅꯤ꯫ ꯑꯁꯣꯝꯒꯤ ꯀꯥꯁꯤꯅ ꯂꯩꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯒꯤꯅꯤ, ꯑꯗꯨꯒ ꯑꯁꯣꯝꯁꯤꯅ ꯁꯣꯐꯥ ꯀꯃꯟ ꯔꯨꯝ, ꯁꯣꯝꯗꯅ ꯆꯥꯛꯈꯨꯝ,
Asom nakansinane toilet bathroom. Asom ka macha amsu leiri. Kanasu lainaba nate. Imanane marak-marakta phak tharga hek tumi. Asom kachingisinane Victor gi pupuga pupuka gi ka oirambani. Mathaktana Victor kakne leiba mahagi hoiga. Ataidi ihang hangbani. Hayengwai nang laaga isu kaiga uraga amuk punglang lang bahaidun. Laijing du ikai bana wado phat leithore. Baba de leitro ima. Office da jatkiye. Hangjito majanaba airport ta thindoine na suti loba yanaba ngasi phukat ka toini. Oh. Lairik sum tamthana laiganu ko. Imai don da yumsidane ayama lairibani. Chahi ani ahamgi matungda hekta lao. Laijing du mamai du lukthei. Victor so makuta ising bottle ama pairaga mafi hongdoklaga kumtharai. Mamaya nga do mathipong thi lawi ngo. Thari dai chai haba. Hai kayam thada biramage ne machinja. Kaka su le hawe. Mana thada haiba chang du thada bani. Tha ani ahum mokde hot na yagini hai. Aso nakan amadu de yadre mina khoi chopada mapu kana no de ba. Karamba mathai gi duro. Hoi lambi mapan gi do. Adudi Noren hoi gi ni ne. Kaya yengsin bidrabani da. Lakshula hairakbani. Nang papa da noi papa na yandi kai gi no khangde. Sorok mapani na nungai roi sena bawani. Nga singdo egek jawkhala aga paisa banga ga toi. Ihe ado nang biron hongdo iduna kaige. Ibe maso thimbira roidro. Sumai sum thila dong ni kaino. Ibe ma mama hoidi kari kari hotnare. Sum tik tik leiri ma. Paisa thokpa yaba khara khara hotnare. Sangom shusume. Nga macha masa so pukri da khara khara thadai. Babadi laikhidri. Tamo joga aiga imaga khakni. Aikhoi su ahom noi su ahom khakni leirse. Noi su puktuk ti amni do. Chi ima kaka aigi macha sakso loi chawkre angang amta leite. Hayengwai noi tamo na nupi thiraga ne khara miro leirani. Au ima ga wari saki sese. Macha nupa da amuk yengaga ibungo nang changa khara lalakera. Victor do makuto remote pairaga TV yengduna leirambani. Mamana bakon sizilakpaduda no aga haire. Wari do chagumdane sana raga lolur. Ritu machana ngangi de tade. Chango ima hoi mangona pamamgi chapu thoro ko. Ibema lao. Victor so TV do dum tharamaga chakhumlum de changkre. Nasai makai Ritu so wangangi badu laijing lembigi makut sumtha thadokti. Shomdana Selina Pitrudu kaidawre haino. Regina moi dam chawro hongdore aduna chin bajani. Moi dam mode thabak achawa musa tawgre mana mama su phangre ne mi de. Nangso noi hanu bodo chahi yadre ko jiksalu. Ai hausikan diet ka chachadre ki da nei bema. Mayum do ina pushingradi na. Mingi su kan biyo chahi da lirabani. Now the oining de do isa. Sayon baso kem hairak dramale ne. Moi ras today thabak cheng dramale madaw yai nupi shu thi dore hai. Moi di loirabani na wai sange ne. Khanghau de da matam gase chahi ahom su jilak dore si loiraga kai amuk tawwa. Nang de nawana phabigrani khangi. Ya ponte he. Phagi dai ai som to koyau de ta tawise. Hairakpa mayamdudi amta yarunu nang. Kijaini hausikan nupase. Adu hairaga aikoi picture gi khanbada nungai tabana. Adui wadu to oda. Moi tamo luhongbudo khoi changri kan da tabra. Moi tam changna lembi loibaga hongni habani. Handak changri kan da podi waripot puni. Luhongbudi aikoi thukla aga. Fare. We khoi lo yaung na ba. Nupi mayam bu kai da no. Kwa kai thel da ni. Khoi ga nak na re ne do dia. Ado luhongbado moi da hin leksiko. Hoi he leksika darage. Thamage. Nang su thabak lushin jaro. Ai shu ko lai. Is thabak lushin jaro kai ne ga. Sana jaro. Oi hoi.
ꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯕꯤꯛꯇꯔꯅ "ꯑꯩꯈꯣꯏ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ?" "ꯌꯥꯝ ꯍꯥꯏꯌꯦ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯐꯖꯅ ꯅꯤꯡꯁꯤꯡꯗꯣꯏꯅꯤ." "ꯌꯥꯝꯃꯟꯗꯅ ꯀꯥꯎꯔꯕ ꯍꯧꯖꯤꯛꯇꯤ?" "ꯀꯥꯎꯗꯦꯗ, ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯕ." "ꯂꯝꯕꯤ ꯌꯥꯝ ꯆꯤꯜꯂꯤꯅꯤ ꯉꯁꯤꯁꯦ." "ꯂꯨꯍꯣꯡ ꯊꯥ ꯑꯣꯏ ꯇꯧꯔꯤꯅꯤ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯗꯦꯠ 19ꯗ ꯋꯥꯔꯣꯏꯄꯣꯠꯅꯤ." "ꯋꯥꯔꯣꯏꯄꯣꯠ ꯂꯣꯏꯔꯒ ꯆꯪꯒꯗꯧ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ?" "ꯌꯨꯝꯗꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯝꯃꯅꯤꯅꯦ ꯑꯗꯨꯗꯤ." "ꯀꯩꯁꯨ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯗꯦꯗ, ꯇꯦꯛ ꯇꯦꯛ ꯌꯨꯝꯕꯨꯗꯤ ꯈꯔ ꯁꯦꯝꯖꯤꯜꯂꯤꯌꯦ." "ꯃꯕꯨꯡ ꯁꯥꯊꯤꯕ ꯂꯩꯔꯕꯅꯤꯅ ꯀꯅꯥꯝ ꯀꯤꯕꯤꯔꯝꯃꯔꯣꯏꯗ ꯊꯥꯏꯅꯗꯧꯅ." "ꯀꯤꯗ꯭ꯔꯦ, ꯅꯪꯁꯨ ꯂꯩꯔꯤꯁꯤꯗꯤ." "ꯀꯩꯕ? ꯑꯃꯨꯛꯀ?" "ꯑꯃꯨꯛꯀ ꯌꯥꯗꯦ, ꯅꯪ ꯇꯥꯍꯧꯔꯤꯗꯨꯗꯤ." "ꯑꯗꯣ ꯑꯃꯨꯛꯀ ꯇꯥꯒꯦꯕ ꯄ꯭ꯂꯤꯖ." "ꯌꯥꯗꯦ?" "ꯈꯟꯗꯤ ꯀꯟꯕꯖꯥꯠꯅꯤꯅꯦ ꯑꯩꯁꯦ." ꯈꯔ." ꯅꯨꯄꯥꯗꯨ ꯅꯣꯛꯇꯅ ꯒꯥꯔꯤꯗꯨ ꯊꯧꯏ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯥꯒꯤꯁꯨ ꯇꯧꯔꯤ꯫ After few years, ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯂꯥꯏꯖꯤꯡꯗꯨ ꯃꯈꯨꯠꯇ ꯕꯥꯁꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯗꯨꯀꯥꯟ ꯃꯅꯨꯡꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯗꯨꯀꯥꯟꯗꯨꯁꯨ ꯚꯦꯔꯥꯏꯇꯤ ꯁ꯭ꯇꯣꯔ ꯑꯆꯧꯕ ꯑꯣꯏꯕꯅ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯄꯣꯠ ꯆꯩꯁꯨ ꯁꯨꯅ ꯐꯪꯏ꯫ ꯂꯥꯏꯖꯤꯡꯁꯨ ꯃꯥꯅ ꯂꯩꯗꯣꯏꯕ ꯄꯣꯠꯇꯨ ꯄꯦꯀꯦꯠꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯅꯥꯀꯟꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯃꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯤ꯫ ꯃꯃꯥꯗꯨꯅꯁꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯨꯒꯤ ꯅꯤꯡꯉꯥꯏꯗꯨꯗꯤ ꯇꯣꯛꯇꯦ, ꯂꯦꯞꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯄꯥꯏꯔꯒ ꯃꯆꯥꯗꯨꯁꯨ ꯃꯈꯨꯠ ꯁꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯕꯨꯡꯉꯣ, ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯏ, ꯃꯃꯥ ꯁꯥꯎꯔꯅꯤꯀꯣ? ꯅꯪ ꯌꯥꯗꯣ ꯑꯌꯣ ꯇꯧꯅꯤ ꯍꯥꯏꯕ, ꯕꯤꯁꯀꯤꯠ ꯆꯥꯕ ꯌꯥꯗꯦꯕ." ꯂꯩꯖꯤꯡꯂꯦꯝꯕꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯃꯆꯥꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯤ꯫ "ꯕꯤꯁꯀꯤꯠ ꯆꯥꯔꯗꯤꯅꯦ, ꯌꯥꯗꯣ ꯑꯃꯨꯛ ꯇꯤꯟꯅ ꯂꯣꯏ ꯆꯥꯊꯣꯛꯀꯗꯣꯏꯅꯤ꯫ ꯅꯪ ꯀꯤꯖꯗ꯭ꯔꯥ? ꯃꯃꯥꯒꯅꯦ ꯌꯨꯝ ꯌꯧꯔꯒ ꯃꯦꯒꯤ ꯆꯥꯁꯤꯀꯣ? ꯃꯃꯥꯅ ꯍꯧꯕ ꯃꯦꯒꯤ ꯆꯥꯒꯗ꯭ꯔꯥ?" ꯑꯉꯥꯡꯗꯨ ꯃꯃꯥꯗꯨꯒꯤ ꯋꯥꯗꯨꯗ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯈꯨꯝꯃꯤ꯫ "ꯆꯥꯒꯅꯤ, ꯃꯃꯥ ꯆꯥꯒꯅꯤ." ꯅꯨꯄꯤꯗꯨ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯄꯝꯈꯠꯂꯒ, "ꯑꯗꯨꯗꯤ ꯃꯃꯥꯗ ꯆꯨꯞ ꯇꯧꯔꯣ." ꯑꯉꯥꯡꯗꯨ ꯃꯃꯥꯗꯨꯒꯤ ꯈꯖꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯈꯖꯥꯏꯗꯨꯗ ꯆꯨꯞꯄꯤ꯫ ꯅꯥꯀꯟꯗꯒꯤ ꯂꯩꯖꯤꯡꯂꯦꯝꯕꯤꯅ, "ꯏꯆꯦ." ꯕꯦꯔꯣꯗꯨ ꯀꯧꯔꯛꯂꯤꯕ ꯂꯣꯝꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯂꯩꯖꯤꯡ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ?" "ꯑꯧ ꯏꯆꯦ, ꯑꯉꯥꯡ ꯌꯥꯝ ꯆꯥꯎꯔꯝꯃꯦ." "ꯄꯥꯈꯪ ꯐꯥꯔꯕꯅꯦ." "ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦꯗꯤ?" "ꯅꯨꯡꯉꯥꯏꯔꯤꯌꯦ, ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ?" "ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯌꯥꯎꯔꯕꯅꯦ, ꯑꯩꯈꯣꯏ ꯏꯅꯝꯃꯍꯣꯏꯗꯁꯨ ꯆꯪꯉꯝꯒꯦꯅ ꯄꯣꯠ ꯂꯩꯔꯝꯃꯤꯕ." "ꯅꯣꯏ ꯏꯅꯝꯃꯗꯨꯕꯨ ꯁ꯭ꯋꯥꯏꯗꯩꯔꯣ?" "ꯑꯧ ꯏꯆꯦ." "ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯅꯪꯕꯣ?" "ꯁꯨꯝ ꯂꯩꯔꯤꯌꯦ ꯏꯆꯦ, ꯊꯕꯛꯀꯤ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ." ꯚꯦꯔꯣꯅꯤꯀꯥꯒꯤ ꯃꯆꯥꯗꯨꯁꯨ ꯂꯩꯖꯤꯡꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯂꯩꯖꯤꯡꯅ, "ꯑꯣꯏ, ꯅꯦꯅꯦꯅꯦ." ꯚꯦꯔꯣꯅꯤꯀꯥꯅꯁꯨ, "ꯅꯦꯅꯦ ꯀꯧꯋꯣ." ꯑꯉꯥꯡꯗꯨꯅ, "ꯅꯦꯅꯦ." ꯂꯩꯖꯤꯡꯁꯨ ꯚꯦꯔꯣꯅꯤꯀꯥꯁꯨ ꯅꯣꯛꯏ꯫ "ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯏꯆꯦ?" "2 ꯐꯥꯗꯣꯔꯦ, ꯁꯦꯟꯅꯕ ꯋꯥꯕꯅ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ." ꯇꯟꯖꯥꯗꯨꯗ ꯁꯥꯌꯣꯟꯕꯁꯨ ꯆꯪꯉꯛꯇꯨꯅ, "ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯔꯦ, ꯀꯅꯥꯅꯣ ꯌꯦꯡꯉꯣꯇꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯖꯤꯡꯂꯦꯝꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯂꯩꯖꯤꯡꯗꯨ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯂꯩꯖꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ, "ꯅꯨꯡꯉꯥꯏꯔꯤꯕꯣ?" "ꯑꯧ, ꯗꯗꯥ ꯅꯨꯡꯉꯥꯏꯔꯤꯌꯦ." "ꯗꯗꯥ, ꯑꯉꯥꯡꯁꯦ ꯑꯝꯇ ꯄꯝꯃꯣ, ꯑꯩ ꯄꯩꯁꯥ ꯄꯤꯔꯨꯒꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯂꯩꯖꯤꯡꯒ." ꯁꯥꯌꯣꯟꯕ ꯚꯦꯔꯣꯅꯤꯀꯥꯗꯒꯤ ꯑꯉꯥꯡꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯀꯃꯥꯏ ꯇꯧꯔꯤꯒꯦ?" "ꯗꯗꯥ, ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ." ꯁꯥꯌꯣꯟꯕ ꯉꯛꯅ ꯑꯃꯁꯨꯡ ꯍꯔꯥꯎꯅ, "ꯀꯥꯏꯗ? ꯀꯩ ꯂꯝꯗ?" "ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯦ." "ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ? ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯛꯄ ꯀꯥꯡꯅꯨꯀꯣ?" "ꯑꯧ, ꯆꯠꯂꯨꯈꯤꯒꯦ." "ꯑꯕꯨꯡꯉꯣ, ꯅꯦꯅꯦ ꯆꯠꯂꯒꯦꯀꯣ." ꯕꯤꯛꯇꯔꯅ ꯅꯥꯀꯟꯗꯒꯤ, "ꯕꯤ, ꯂꯣꯏꯗ꯭ꯔꯤꯕꯣ?" ꯂꯩꯖꯤꯡꯗꯨ ꯑꯣꯟꯊꯣꯛꯑꯒ, ꯂꯣꯏꯔꯦ, ꯁꯣꯌꯥꯕꯤꯟ ꯁꯣꯁꯇꯣ ꯑꯗꯨꯒ ꯑꯝꯇꯒ ꯄꯥꯏꯕꯤꯔꯛꯑꯣ." ꯂꯣꯏꯁꯤꯜꯂꯣ, ꯀꯦꯛꯁꯨ ꯂꯧꯔꯨꯗꯣꯏꯅꯤꯅ ꯊꯦꯡꯈꯤꯅꯤ." "ꯍꯣꯏ, ꯂꯣꯏꯔꯦ, ꯏꯅꯝꯃ ꯍꯣꯏꯒꯤ ꯏꯃꯥꯒꯤ ꯆꯦꯡꯄꯥꯛ ꯊꯤꯔꯝꯕꯅꯦ."
Diabetes-ꯀꯤꯗꯨꯔꯣ? ꯍꯟꯗꯛꯅꯗꯤ ꯂꯩꯍꯧꯗꯦ, ꯀꯗꯣꯝꯗ ꯂꯩꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯁꯦ ꯄꯦꯛ ꯇꯧꯕ ꯍꯧꯔꯝꯃꯣ, ꯑꯩ ꯄꯨꯔꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ꯫ ꯚꯤꯛꯇꯔꯗꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯁꯥꯌꯣꯟꯕꯗꯨ ꯎꯕ ꯅꯠꯇꯦ, ꯃꯥꯅ ꯊꯣꯛꯄ ꯄꯣꯠꯆꯩꯗꯨ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯩꯖꯤꯡꯁꯨ ꯁꯥꯌꯣꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯗꯗꯥ, ꯑꯩꯒꯤ ꯕꯣꯔꯗꯣ꯫ ꯌꯥꯝ ꯆꯥꯅꯩꯌꯦ꯫ ꯍꯣꯏ, ꯌꯥꯝꯁꯨ ꯐꯕꯅꯤ꯫ ꯀꯩ ꯂꯝꯗꯒꯤꯅꯣ? ꯕꯦꯔꯣꯅ ꯄ꯭ꯔꯞ ꯆꯤꯡꯁꯤꯜꯂꯛꯇꯨꯅ, ꯂꯣꯏꯔꯦ, ꯆꯠꯂꯁꯦ꯫ ꯂꯩꯖꯤꯡ, ꯆꯠꯂꯨꯈꯤꯒꯦꯀꯣ? ꯑꯧ ꯏꯆꯦ, ꯑꯩ ꯂꯩꯍꯧꯈꯤꯒꯦ꯫ ꯍꯣꯏ, ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ꯫ ꯑꯧ ꯏꯆꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ? ꯑꯕꯨꯡꯉꯣ, ꯅꯦꯅꯦꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ꯫ ꯑꯉꯥꯡꯗꯨ ꯂꯩꯖꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯏꯔꯛꯏ꯫ ꯂꯩꯖꯤꯡꯁꯨ ꯅꯣꯛꯁꯟꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯆꯠꯈꯤꯕꯒ ꯂꯩꯖꯤꯡꯁꯨ ꯄꯩꯁꯥ ꯄꯤꯕ ꯆꯪꯉꯛꯏ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯚꯤꯛꯇꯔꯁꯨ ꯃꯈꯨꯠꯇ ꯆꯦꯡꯄꯥꯛꯇꯨ ꯄꯥꯏꯔꯒ ꯆꯪꯂꯛꯇꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯖꯤꯡꯗꯨ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ, ꯚꯤꯛꯇꯔꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯏꯪꯕ꯭ꯔꯣ? ꯊꯃꯣꯏ ꯏꯪꯉꯤ꯫ ꯚꯤꯛꯇꯔꯁꯨ ꯂꯩꯖꯤꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯕꯤꯔꯒ, ꯀꯩꯗꯧꯔꯒ ꯐꯅꯤ ꯑꯗꯨꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯆꯨꯞꯄꯤ꯫ ꯂꯩꯖꯤꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯥꯏꯝ ꯔꯦꯗꯤ꯫ ꯚꯤꯛꯇꯔ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯒ, ꯀꯩꯕ? ꯑꯥꯏꯝ ꯔꯦꯗꯤ꯫ ꯚꯤꯛꯇꯔ ꯅꯣꯛꯑꯒ, ꯑꯦꯅꯤ ꯇꯥꯏꯝ? ꯌꯦꯁ꯫ ꯈꯣꯏ ꯃꯥ ꯍꯣꯏ ꯊꯥꯔꯛꯑꯒꯦ? ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ꯫ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯃꯃꯥꯗ? ꯃꯃꯤ, ꯑꯩꯈꯣꯏ ꯏꯅꯣꯝꯄ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯣ, ꯏꯃꯧ ꯅꯨꯄꯤ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯨꯔꯣꯅ꯫ ꯑꯦꯁ, ꯈꯣꯏ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ? ꯃꯌꯥ ꯅꯨꯄꯥ ꯊꯕꯛ ꯐꯕ ꯑꯩꯅ ꯃꯆꯥꯅꯨꯄꯤꯗꯣ ꯐꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯀꯤꯗ꯭ꯔꯥ? ꯏꯕꯥꯏꯒ ꯑꯩꯒꯗꯤ ꯊꯕꯛ ꯃꯐꯝ ꯄꯨꯜꯂꯤꯁꯤꯗꯤ, ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ꯫ ꯂꯩꯖꯤꯡꯗꯨ ꯚꯤꯛꯇꯔꯒꯤ ꯄꯥꯝꯕꯣꯝꯗ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯀꯤꯟꯅ ꯊꯤꯜꯂꯒ, ꯍꯩꯕꯤꯔꯦꯍꯦ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯜꯁꯦ ꯌꯥꯝ ꯐꯩ ꯉꯁꯤꯗꯤ꯫ ꯊꯃꯣꯏꯅꯨꯡꯗꯇꯪ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯥꯗꯣꯔꯛꯄ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯇꯨ, ꯉꯥꯜꯂꯤꯁꯦ ꯎꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯅꯥꯡꯗ ꯃꯈꯨꯠꯇꯨ ꯂꯤꯛꯊꯣꯛꯇꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯁꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯦ, ꯒꯤꯇꯔ ꯌꯥꯝ ꯍꯩ ꯍꯥꯏꯕ꯫ ꯄꯨꯔꯅꯤꯃꯥ, ꯂꯥꯏꯔꯦꯝꯕꯤ, ꯊꯥꯖꯧ, ꯅꯨꯡꯁꯤꯕꯤ, ꯄꯥꯃꯨꯕꯤ, ꯑꯩꯒꯤ ꯂꯦꯝꯕꯤ, ꯑꯩ ꯀꯞꯆꯔꯛꯁꯅꯤ꯫ ꯀꯩꯒꯤ? ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯩ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯩ, ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯀꯩꯕꯨꯅꯣ ꯊꯥꯖꯔꯨꯗ꯭ꯔꯤꯁꯤꯕꯣ? ꯅꯪꯅ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯅꯤ ꯍꯥꯏꯕ꯫ ꯚꯤꯛꯇꯔꯗꯨ ꯂꯩꯖꯤꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯒ, ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯛꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯨ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯅ ꯃꯥꯡꯍꯟꯕꯁꯨ ꯌꯥꯗꯦ, ꯋꯥꯍꯟꯕꯁꯨ ꯌꯥꯗꯦ꯫ ꯄꯥꯝꯃꯨꯅ, ꯅꯨꯡꯁꯤꯅ, ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇꯤ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯈꯟꯈꯤ, ꯄꯥꯝꯃꯨꯖꯈꯤ, ꯌꯥꯝ ꯄꯥꯝꯖꯈꯤ꯫ ꯃꯤꯠꯅ ꯐꯥꯎ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯃꯄꯣꯛꯁꯤꯗ ꯅꯪꯃꯨꯛ ꯄꯥꯝꯃꯨꯖꯕ, ꯈꯣꯏꯗꯥꯖꯕ, ꯄꯥꯝꯖꯕ, ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯑꯇꯣꯞꯄ ꯂꯩꯇꯦ꯫ ꯅꯪ ꯈꯛꯇꯅꯤ꯫ ꯑꯇꯩ ꯃꯄꯣꯛꯀꯤꯗꯤ ꯈꯜꯂꯨꯗꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯅꯪ ꯑꯩꯒꯤꯅꯤ꯫ ꯃꯊꯪ ꯃꯄꯣꯛ, ꯑꯇꯩ ꯃꯄꯣꯛ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ꯫ ꯍꯟꯗꯛꯀꯤꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ, ꯃꯄꯣꯛꯁꯤꯗ꯫ ꯂꯩꯖꯤꯡꯗꯨ ꯄꯨꯛꯅꯤꯡ ꯅꯧꯊꯔꯛꯇꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯊꯃꯣꯏꯗꯨ ꯄꯦꯟꯖꯕꯒꯤ, ꯍꯔꯥꯎꯕꯒꯤ, ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯆꯦꯟꯊꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯚꯤꯛꯇꯔꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ, ꯆꯤꯡꯅꯕ ꯂꯩꯒꯅꯨ, ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯒꯅꯤ, ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯣꯏꯁꯤꯟ ꯈꯪꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ, ꯄꯟꯊꯨꯡꯐꯝ ꯈꯪꯗ꯭ꯔꯕ ꯂꯝꯕꯤ ꯀꯌꯥ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ, ꯑꯋꯥꯕ ꯃꯆꯦꯠ, ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯊꯦꯡꯅꯃꯤꯟꯅꯗꯨꯅ, ꯄꯨꯟꯁꯤꯅ ꯄꯤꯔꯛꯄ ꯑꯃꯗꯤ ꯇꯝꯂꯝꯕ ꯄꯨꯕꯤꯕ ꯂꯝꯕꯤꯁꯤꯡꯗ ꯅꯨꯡꯁꯤꯕ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ
ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨ ꯃꯥꯡꯗꯦ, ꯑꯩꯒꯤꯅꯤ ꯇꯝꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯄꯨꯝꯅꯃꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯦꯂꯤꯁꯤꯌꯥ ꯊꯧꯗꯥꯝꯅ ꯏꯕ ꯃꯄꯣꯛꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫